ꯈꯨꯡꯒꯪ ꯑꯃꯗ ꯀꯦꯂꯤ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ꯫ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯅꯣꯡꯃꯗ ꯆꯔꯥ ꯑꯅꯤꯇꯪ ꯆꯥꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯂꯤ ꯍꯣꯠꯅꯕ ꯀꯟꯕ, ꯃꯁꯥꯗ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕ, ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ, ꯑꯗꯨꯕꯨ ꯂꯥꯏꯔꯃꯟꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯝꯗꯧꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗ ꯃꯊꯥ ꯁꯥꯖꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯂꯒ ꯁꯝꯖꯦꯠ, ꯀꯥꯇꯤ, ꯃꯤꯡꯁꯦꯜ ꯑꯁꯤꯅꯆꯤꯡꯕ ꯄꯣꯠꯆꯩ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯇ ꯍꯧꯖꯤꯛ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯃꯉꯣꯟꯗ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯛ ꯌꯥꯝꯅ ꯂꯥꯝꯃꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯆꯪꯉꯒ ꯑꯆꯥꯄꯣꯠ ꯅꯤꯔꯨꯔꯒꯦꯅ ꯃꯍꯥꯛ ꯈꯜꯂꯦ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯩꯔꯣꯡ ꯌꯥꯝꯅ ꯁꯥꯠꯄ ꯌꯥꯝꯅ ꯅꯥꯟꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯉꯒ ꯑꯁꯨꯝ ꯍꯪꯉꯤ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯂꯩꯁꯥꯕꯤꯒ ꯑꯣꯏꯕꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯀꯦꯂꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯆꯥꯄꯣꯠ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯅꯗꯨꯅ ꯃꯈꯣꯟ ꯅꯦꯡꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯆꯒꯦꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯈꯜ ꯅꯦꯡꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯄꯗ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯆꯣꯛꯊꯔꯦ, ꯋꯥꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯕꯟ ꯑꯃꯒ ꯃꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯀꯦꯂꯤꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯌꯥꯝꯅ ꯆꯦꯠꯅ ꯃꯔꯤꯛ ꯑꯃ ꯐꯥꯎ ꯇꯥꯍꯟꯕ ꯌꯥꯗꯦ ꯈꯟꯅ ꯌꯥꯝꯅ ꯀꯤꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯖꯔꯝꯃꯤ꯫ ꯁꯪꯒꯣꯝꯒ ꯕꯟꯒ ꯌꯥꯝꯅ ꯍꯥꯎꯅ ꯄꯨꯛꯂꯥꯝꯅ ꯆꯥꯖꯕꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯀꯦꯂꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯁꯪꯒꯣꯝꯒ ꯕꯟꯒ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯟ ꯅꯤꯛꯅ ꯁꯣꯔ ꯊꯥꯕꯤ ꯊꯥꯕꯤ ꯍꯣꯟꯗꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯍꯪꯂꯝꯃꯤ, ꯁꯤꯒꯤ ꯃꯃꯜꯅ ꯀꯌꯥ ꯑꯣꯏꯒꯗꯣꯏꯅꯣ? ꯂꯩꯁꯥꯕꯤꯗꯨꯅ ꯈꯨꯝꯃꯛꯏ, ꯌꯥꯔꯦꯗ, ꯁꯤꯒꯤꯕꯨ ꯀꯩꯒꯤ ꯄꯩꯁꯥꯅꯣ? ꯅꯨꯄꯥ ꯃꯆꯥ ꯀꯦꯂꯤ, ꯄꯩꯁꯥ ꯄꯤꯅꯤꯡ ꯄꯩꯁꯥꯁꯨ ꯌꯥꯎꯗ, ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯂꯤ ꯃꯥꯒꯤ ꯃꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯈꯟꯖꯔꯝꯃꯤ, ꯇꯥꯟꯖꯥ ꯆꯥꯕ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯤꯡꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯜꯂꯛꯂꯦ ꯀꯦꯂꯤ, ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯂꯃꯟ ꯍꯧꯖꯤꯛꯐꯥꯎ ꯁꯤꯡꯗ꯭ꯔꯤ꯫ ꯆꯍꯤ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯌꯦꯡꯕ ꯉꯝꯃꯔꯣꯏ, ꯃꯍꯥꯛꯄꯨ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯏꯝꯐꯥꯜꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯤꯡꯆꯠ ꯐꯪꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯁꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯂꯦꯞꯇꯅ ꯁꯦꯟꯅꯔꯛꯄꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯄꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯆꯌꯣꯜ ꯀꯌꯥ ꯍꯧꯖꯤꯜꯂꯛꯂꯤ, ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯈꯥ ꯉꯝꯂꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯝꯗꯧꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯊꯤꯒꯗꯒꯦ ꯈꯟꯕꯗ ꯃꯊꯥ ꯁꯥꯖꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯅꯔꯁ ꯑꯃꯗ ꯍꯪꯂꯝꯃꯤ, ꯑꯩꯒꯤꯁꯤꯕꯨ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯇꯥꯒꯗꯣꯏꯖꯥꯠꯅꯣ? ꯅꯔꯁ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯜ ꯌꯧꯔꯛꯑꯅꯤ, ꯑꯗꯨꯒ ꯍꯦꯛ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯨꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯑꯦꯟꯚꯂꯞ ꯑꯃꯗ ꯍꯥꯞꯂꯒ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯤꯍꯨꯟ ꯌꯥꯝꯅ ꯆꯨꯡꯂꯝꯃꯤ꯫ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯅ ꯑꯦꯟꯚꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯏꯔꯝꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔꯅ ꯇꯥꯏꯞ ꯇꯧꯔꯛꯄ ꯆꯦ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯈꯨꯠꯅ ꯏꯕ ꯈꯨꯏ ꯑꯗꯨꯗ ꯃꯃꯤꯠ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯕꯤꯜ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯕꯟ ꯑꯃꯒꯅ ꯁꯤꯡꯈ꯭ꯔꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯅ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯕꯟ ꯑꯃꯒ ꯄꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯄꯗꯤ ꯉꯝꯖꯗ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯅ ꯕꯤꯜ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯆꯔꯝꯃꯤ꯫